Taro taro, khangdabsu khanghoro, tadabsu tahoro. Khwai tamthirab laina cancergi hidak puthokre, mioibna cancer maithiba piba ngamle. Woohoo! Sigi wasna sumboiragadi kamdongni. Masna hojik cancer narag leriba mioi kyamuki punsigadi kanngamdori. Aduga masigi thoidokpa side effect kati leiruidra haiba wahangsing sigi paukhum videos de khangminasai. Ekwegi haksangsi masam mathanta sokpo ishinjabu ngambagi shakti edu cheli. Aduga masna ekwegi paukhum madudi nate, masna ahoina dum ekwegi problem su ohendaba nate. Adongi hakchang shamgaliba adongi cell trillion kya adu leptana copy tawdana sindoktana khaidoktana anoba cells oiraknaba ariba hanuba cells singdugi mohut sindokhinaba leptana honaraga lei. Adubu karigumba ariba cell amana chathoko handokhu haiba yada lengda sum leisilaba madubuni aikhoina cancer hainaribase. Aduga moisi chathoko handokhu yadedana tumina kalesilaga suleidong nate moigumba phattaba cells makoigumba singsemu paktak sandoksilakuna haksangsi khudum chansilakadoribane. 1971 American President Richard Nixon na cancergi mayokta lan lauthoki. Adubu ngasidi lainastabu maithiba pinaba haiduna ekhoi mioibana chahi chaniyang khirum nainarakpa thichilakpana ngasidi lainas ekhoina chapchana phan blang mangamjdragasu lainasna narabsingi punsi mahing phagathanba madi makhoigi punsi sangdokhanbadi khram khiding ngamle. Khwai common oina naganba cancer makhal singdi laingaga hinghanba ngambagi oithokpa sei chada 90% yorakre. IPL की चपचारब मतलब मार्च थास्तेदा पावरब बेंगाली एक्ट्रेस मधुमिता सरकार लोइनना इंडिया की मोस्ट ट्रस्टेड प्लेटफॉर्म मधु मयामदा लाउथोक्सरी वर्ल्ड वाइड विन लाइव मैचेस क्रिकेट फुटबॉल टेनिस यंगागा कोई शाइन बोनस रुपीस 500 सु फंगनब मोस्ट प्ले डाउनलोड तोबियो मोस्ट प्ले द मखमथल गेम्स एविएटर स्लॉट्स जिली लोइ सुने यावी लाइव यंगब इंटरनेशनल प्लेटफॉर्म ने गेम खुदिंग की बोनस क्या सुपीरी कमेंट लिंक ते डाउनलोड तोरग माहोयते यंबियो फेसबुक द मोस्ट प्ले की रिव्यू अमका की बिरग रुपीस 200 सु फंगबिया हली अदुगा अदुम न मरुप अम द मोस्ट प्ले रिफर तो मतमदना रुपीस 1200 फंगनी अदुगा मोस्ट प्ले की ख्वाइ नुंगाइबा हारगना अदुंगी विनिंग्स अदुमना थोरपसिंग एनी टाइम विथड्रॉ तोबा याय अदुगा डिपॉजिट तोबसु फोन पे जीपे बैंक ट्रांसफर गी लो याय कमेंट लिंक ते डाउनलोड तोरगा मोस्ट प्ले डाउनलोड तोबगी रुपीस 200 अदु क्लेम तोबियो अदुबु हाई शाबनी कैंसर ngasi sum malemdagi mi ख्वाइ यामना हातपदुम लैना सिंगी मनुंगदा मा ओइरी अदुना कैंसर मखल खुदिमक लोइ फनबंग मतकुंबा मित्रंगुंबा हिदाक लाइंग कियोरदुबुनी ख्वाइना खौरांना नाइनरिबदि 2019 the Israeli biotech company na moina cancergi hidak amu puthokledana lauthorakhi. Cancer antibiotic mingthon mokhoigi hidaksina amukha kileng da cancer cells sing simari mari jara luina manghan mangami dana lauthorakhi. Adumok moigi pausi tabda harang ngaina gadra harga pisum kaya amadi shukdongnakhi karigi Maramdi afaba cells phattaba cells anisi khandok khanjin tawbusi yam sathina lui aduna mokhoigi hidaksna ona taina afaba cells toina onsilaga landasilakpa yabagi riksu leibana moigi si kaya kedo khitre aduni aduna moigi faraba hidaksimde koi mioibdadi changyengdana dum tokhre nakal amarumda cancer muthanamagi pandamda scientist na hojik ikoi hakchang manungda maranai mathau tawjabutkumba nano particles sing sabarum suko kana thadanari aduga cancer cells singsi machinjak machi amada phangandana chara helhalaga hatoknabagi phibam soikoi sigi line pathapsta su thijin banainaba leptri adubu sigi line pathapsingsna cancer si chamada chama mapungphana phajana line bangam ledana su hoi harong ngai budi oi cell chapun paisingi oina adubu sothaburum damu hairagadi sigi hariba line pathapsing asi nara akanda line naba khakini haidi kiyorne nar handana vatika vaccine gumbadi nate aduna cancer narakpadi lepa leiroi adum narakani haibani aduga nakalamurumdana cancer gi hidak puthokle hek tawaga phattaba hainabi thadoki khalamba churubiri thakwi hidak mana chaba toge khalamba sing thado roi thokpa hene hengal kadaba kungai su thorakani aduga loshilakpusda yam maruiba point amana cancer chama phanba ngamle lying bangam matgum hidak puthokle khalase
ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯤꯡꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯃꯗꯨꯒꯤ ꯃꯃꯜ ꯃꯊꯥꯗꯨ ꯑꯀꯤꯕ ꯐꯪꯅ ꯌꯥꯝꯒꯅꯤ ꯇꯥꯡꯒꯅꯤ ꯇꯥꯡꯃꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯆꯥꯎꯈꯠꯇꯕ ꯏꯟꯗꯤꯌꯥꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯗꯗꯤ ꯃꯗꯨ ꯄꯨꯊꯣꯛꯂꯒꯁꯨ ꯄꯨꯊꯣꯛꯇ꯭ꯔꯤꯕꯒꯨꯝ ꯈꯦꯠꯅꯕ ꯑꯩꯈꯣꯏꯅꯤ ꯈꯪꯂꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯍꯤꯗꯥꯛꯇꯨ ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯝ ꯂꯥꯌꯦꯡꯕ ꯉꯝꯗ ꯂꯩꯈꯤꯅꯤ ꯍꯥꯏꯕꯅꯤ ꯈꯦꯠꯅꯕꯁꯨ ꯌꯥꯝ ꯈꯪꯉꯣꯏ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯃꯛꯇꯗꯁꯨ ꯉꯜꯂꯤꯉꯩꯒꯤ ꯀꯦꯟꯁꯔ ꯁ꯭ꯇꯦꯖ ꯑꯃ ꯂꯥꯌꯦꯡꯕꯗ ꯁꯦꯜ ꯀꯌꯥꯝ ꯆꯪꯏ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯋꯥꯅꯤ Anyways, singba hidak or kui lang pathap ama puthorok pa haibasi masi medical science ki winadi khwaidagi chawba breakthrough du oigani. Aigi yumda chathajagadaba spoken English course amagi matangda haijarumge. Admission often deep sea guidance wangjingna English sankhona ngangin ba satar singdamak English grammar amadi spoken English ki akhanaba course ama puduna laksari tha ahum chathajagadaba special course ase lakiba March tang 13 astagi hawjagani mai pakna chathajaraba 13 suba batch ni limited seat ni satra kunthra dagi hena lawjaroi offline amadi online classes animaki khudong jab su pizari hawjiki matamde English lon khangba haibsna thabak inkhang tanarbdo ijabata nata chalu mafam singsu yumgum phawhan bangam libani maramsina domsu English mapung phana ngangbang ngam honubagi khudong jabasi lobi ho akupa marul gidamog screen da hapsari number state ngasimak pau phobira o